Pauxidi Yimpum Ujmember Uber Paukara update Tauxeri. Sanadebaki Mapauda 2022. Anaba Henzelactuna Maivana from Senapaki Takta Latabra. Ibiropa Nefrum Krishna Mahon. Karangangna Kara Launa Kumza Lissing Anikun Matoisu Loisin Gre. Kumza Asi Loisin Ba Amadi Anova Kumza Lissing Anikuni Tweet Lakpagi Haraba Nuaiba. Lava Kongbadi Corona ka Kituna Chenki Kada Boiningi. Lagangna Piva SOV COVID behaviors Kamawalode. Karfi Mohalogde Mafum Ganda Tabal Sonaki Saksa Aijanaki. Taubagi Budi election Mayani Karigidi Tauroi. Misam Yam de Laraduna Lengak Pariba Angam Atok politician sing Party Ki Congression na Pauba Lengang the Tokiba order Piki Basatangak Trabada Misam Maikonati Kedurune. Police person sings to Lauzabaki Watani Matau Wherebasuta from Kangam Gadaba Mante Adobo Damkati Angakbani. Hainaba Yadrabadi say Tarak Patabani Haina Lauribani. Kangdeda Namdangam Nadabo Honaba Haidoni Haujikti Poinus Loiredana Minnaba Tabakti Tondaragumsi Hainarak Ledana Masibu Kamtunasum Dabani Haigane Kumza Lissingani Kunmatoi Loikre Lissingani Kunitoi Lakre Harauteamna Taramna Standing Takniba Zataktana Lissing Ani Kunmatoi Bidai Pigre Lissingani Kunitoi Okre Kadi Tolagadagi Haibadi Kangdre Haujik Ladiba Dongtongbum Berinsing the Lusingba BJP Amasung Sinabalingak Asisu Sahi Maga Mapung Paraktuna Losin Gadore Ano Baligak Amasim Narba State Assembly Gitaragani Toisuba General Election Yi Korean Masa Finare. Intending candidate na White Side Meet the Sangadore Power Hinere Switeni Center Amasung State the Legak Pariba Double Jenny Harba BJP Ana Henzeltun Maivana Pamsenabaki Takta Lairajal Henggatlakli BJP National President Dr. JP Nadda Power Airplane Widen the Chivet Lagliba Asina Maivana Kutadok Payadraba Takta Anabagi Pibam Brusilak Nabajala Henggatlakli. Intending candidate Mayam Asinasu election Gimatam Naxal Bakai BJP Manungi Anaba Henggatlaki Yai Ibasisu Miamgi Puningi Wane Hotel Wani Laipung Wane Double engine gi Legak Asigi driver Oiduna control Toriba BJP na Lissing Ani Taragamapan Kunda election propaganda Amadi campaign da Lupa Kro Lissing Amakasum Yankanitoi Lak Marfudra Nitoi Aduga advertisement da Lupa Kro Summary Karstauki an Election Commission of India ECI na Fongto Kiba Tenake Adunadi Pau Asiglusing ba Angam Atosing na Adunadi Party Asiglusing ba Angam Atosing aeroplane Waraga Infal Laktuna Pamsenarada Pamsenaravada Lupa Lakra Karstauki Kuruktagi Mangbagumbani Aina Lobayai Angam Atosing aeroplane Waraga Infanta Laktuna Pamsenaravada Lupa Lakra Karstauki Kuruktagi Mangbagumbani Aina Lobayai Lissingani Taraga Manga Taraga Darukdagi, Lissingani Taraga Mapan Kun Pauba, Sahi Mangarum Asid Prime Minister Narendra Modina. Mapalebak set pada foreign tour the Lupa Kro Assembly Nifuka Taruk Lag Yankigan Toy Sading Tauki, Aina. Lok Sabada Ankiba Wangamagi Pakum the Kangan Kiba Sutake. Adonadi Union Minister Kara BJP Lusing Bani, Hiva Kara Panta Querak Pada, Lupa Kro Kia Kirsta Wada Akaibalite, Kirsta River from Adudi Party, Matilenga Kesengau the Werabaso. Senga was it a Zanglibo, not a Jauriba Paisade, Miam the Company Hypersimedi, Sunkodaba Male. Adonani, Minai the Maranai, Tobana, Cam Quina, Chanabayakani, Henggatlakli. Mamang Sahi listing any Kunmatoida, Karam Asimak to the Hiram Kiata, Tongan Ba, Miang the Sanareba Kimapau, Nifugamatoi Chenke. Listing any Kunda Mapau Yanki Chenke. Saliba Sahi Asigi Oinadi, Taraganito Sube State Assembly election Mamang, the Tanul Lerabanet State Asigi Made. Miamgi Sahi Mangaki Maribok Lepkadaba Yamna Maru Ebani Ivatai Sungsina Balangak Asinabat Manadava Munabakia Lerabasu Miamgi the Maktabakia Taukre Taugani and Atazava Viki Wasaki Basu Kongaine Punamagasigi Afavata Asumarandi and the election Asida Miamna Lepkadori Bane Madugi Mai Adu BJP Kaktan Loba Yaroi Lagak by Minaribat National People's Party NPP Naga People's Front NPF Su Pangbatabane Maramatuna Manifu Fortis The Potokiba report card Mangchil Thapa Manipur Legaki Assessment Habidu BJP Kaktakinate NPB Amasung NPF Kisu Yauribane Amrom the BJP ne Potokpa report card Adu Legaki documenti Hainalo Busuriaroi BJP Nathan Atopa Lebak Amada Development report people Ngam Kidri Haina Basan Pikiba Atude Miam the Namtak Tobani Irodabaki Maram Late Sahi Gaki Mamang Kumza Lisingamagasam Panifugamapan Yanki Adwaidagi Hauna, Senba Sahi Kudingi Department Kutimaki report Yauba, Administrative report Adu Lengaki documenti Lengang authority.
Maru oikraba lengaki document amapu authority sutaktana BJP Manipur Pradesh report card haibasti election ki propaganda ni haibatai taukiba amadi taugadaba khara miyam ki mangda thamba asisu phattabadi nate miyamna nainasabagi khudongchaba piribani adu chungchinna lengaki thabakadu amakhaktagi oina wanana bahwanabadi mabukjing selde haibadu takbane masimangnasu anaba hinjalaktuna maibana phamsenabagi thakta lairabra center dagi mayum lam Delhi dagi akang ai lojingba akang mathau kya mikup kangdana hosilakliba asimangna layengba ngamgadoribra haibadudi anuba sahi asigi ahanba tha asidadi soidana khanglakadaba male kariyumba layongda losilaktabadi tambangamde satkibasu sai siniko haina raklibasi Haujik thambal piral na wai chaire Imphal mayol giding asi ayuk police na political party singi piral poster kudingmak sitnana lakthokre hanadagi mathau sindun lairba police person singda election gi piral pastun poster lakthokpagi polum amasu thonglet pire hena mathau silalle aduba BJP gi independent candidate singi worker masel phuna chinaraktuna hingsa gi thodok pakchana thorakadabadagi di khara makhai ngakthokpada chauna matingdi oiragani adubu lairak khullau jumlaktadi tholakpasu yai saksinangai oidabadi nate aigi imung BJP ki imung miyam gi kholau BJP gi thodang haidana propaganda ga loidana campaign sadhari Piral jongli lingyan phi janduna social media da thaganari masimagna irang thuknar begi bramsu oitaba nate laifung wa hotel wa haibasisu asumbadi adum yawba jani basan politics ki matam natre wajau ngangbadi fatre aina ekhoi gi minister and Beren Singh na aikravani adubu kanana su lobide waigi leiteng oiri asigumbasi swaidata nate atai state sing da su tawbayani Damit mangani gi mamang December 19 da Andhra Pradesh da BJP ki state president Somu Virasna Amravati da atai political party sing chaiba makhai seraga lisingani kunmari election da BJP ni lengak pairabadi yu bottle lekli amada lupa yanghai da fangangani aike Madhya Pradesh da lenga ki pion waterman supnadagi taramanga khak launa ba honabada illegal lising taragama thoirum lakpadagi awaba mayongnari haina phofalge report mus media da phongke Amrom da drug amadi make up chinjak sing hidak managi polom sing jawna thingnana ba honari Stedasi ki onasu Imphal airport dagi cargo plane da punana ba honaramba popi maro kg lising mari rumpa khrabasu mafu khangdan lairingai sirakta chingda popi tharamba lamgi mafu da chapchaba thabak lokot kani aike kari action no habadi khangde action lobu ngamgadra ngamloidra habasu khangde amoksu lebagasi ki oina startup India Pradhan Mantri Mudra Scheme Prime Minister Employment Generation Program Pradhan Mantri Kaushal Vikas Yojana ki makada naharun crore ke thabak pi bangam khare harabasu Lenga ki tabuk sang nadab naharol singdi pau namdun thambaga samanare adunadi manaba mieng haibadugi mami ita ta dabagumba maring marangba thawong kya asum urakpa aside onthong na lebak thibani haidaba yaroi asingba kaya asinasu lengak pariba double engine BJP gi laina enjilikpa mali adubo kuiraroi asengbadi khanglagani assembly election asina anuba sahi asigi khwaidigi chabu khodol loiragani corona lanjang omrikondi Thoba haibadu tare makhajarakba atopa pau madana China na military adventurism lepkadabani Taiwan China ga Taiwan ga marakta sahi kya gi manungda ungkhtnaba khwaidagi wanglakhibaga Taiwan gi president thangjuna meta China da makoi gi military adventurism laksina da thangjuna meta apel tawre ithadadu Chinese territory ni haiba firebadu yadaba sai ingwena lisingani taraga tarukta Lengai par khiba matung dagi baijingna Taiwan gi mathakta military amasung diplomatic ki safu hena kangkhalakhi China gi lan gi influencing da hawkhiba tha khara asida Taiwan gi air defense zone manung da paisilakpa masing jamna wangkhalakhi Beijing da leibo authorities da makoi gi rank sing gi manung da military adventurism sandokhiba tu soidan buk thinggadabani aina mahake New York gi world da Taiwan gi president aduna aige Aikhoi gi nakan ani gi marakta leiriba khenaba sing loisanabagi damak military gi pampai sing sinna bhaibase Tawbaya bathabak ama sukna nate ana makna haike Beijing na Taiwan bu makoi gi territory gi saruk amani lawi amasung dongmade mathau tarabadi sakti namadu paisen gani wasakle Aikhoi gi motherland mafung fana mukhana pusinaba punchana bhaibasi China amasung Taiwan animaki miyamge asa aman aina mahaki anoba sahi gi world da president Xi Jinping lakthoke Taiwan gi air defense zone gi manung da Chinese fighter jet sing record yawba masing da paisalakhiba amagi matung China ga military ungkhtnakiba asi sahi nifugi manungta khwaidigi wangbu oire aina Taiwan Defense Minister na October da warning tauke Beijing na sahi khara asida international ki fampak da Taiwan bu naitom thana da bathabak khalakhe
Maning tamba Taiwan ama official oina laukthokpa haibasi kaihauba amani haina China na lawi amasung Taiwan gi self determination da taifai sogat palebak singki namakta falsing phangani haina hanna kihanki Taiwan gi diplomatic ally singbo maikei hongdok lakna ba paising na phung ingsa watki Taiwan gi diplomatic ally singbo maikei hongdok lakna ba paising na pungning thawatki aribada content singa sigi marui ba pau khara asi ba pau damjari ba Manipur local news YouTube channel amadi Facebook page asidagi yengbiri ba ponamak pathagasari channel asina tomda kanarabadi subscribe tobi dribusna subscribe tobi romolena like and share tobu sukawi kun ponamak po amakanna thagasari